Census yeithokpinaba haijabada leingakna tabidrabanina action touba natana atoppa pambei leitre hairaduna March 16 lamdam asigi phurup singi CSO singi oiba meepham ama pangthoklagani meepham aduda CSO sina thamlakpa wafam puthoktuna aroiba warep ama March 18 lauthoklagani haina campaign for just and fair delimitation a lauthorakli India leingakna sinduna April thadagi mikok thiba horagani haiduna thaurangliba ase lamdam asigi hojik oiriba phibam asi yenglaga matam khara yeithokpinaba mari leinaba singda tongan ba kongjang kaya sangsinduna lagli amadi lamdam asida census tawkhibana tungda lamdam asida oirakadaba phibam adugi yenglaga tampaki mafam kayada paring naina chathaduna Census ki matangda miyamga khana nainabagi mifam kaya pangthoktuna lagliba asigi manung chana ngasi kadangbang part 2 community hall da pangthokhiba mifamga mari leinana wafam asi JFD convener Jitendra Ningombana phongdograkhibani convener Jitendra Ningombana makataraduna lamdam asida yumthangnaba leibak singdagi narolda changlakliba mitop sing hana khandoktana census ki thabak paikhatpa yaroi mitop mirancha singna yelho phurup singda makhal makha kayagi lan hoduna yelho phurup sing muthatnaba honaragliba asi yengduna leibagi mitop mahut mitop sing khandoktuna makoi gi maramdamda halankhigada amadi India leingakna lamdam asigi yelho phurup singbu namthaduna thambata natana yellow missing muthatnaba honaragliba thawong asi miyamna yaba ngamloi loinana JFD na census tawbada athingba leite chahi tara khudingi census tawduna lamdam adugi missing khangdoklaba matungda chahi tara gi oiba chawkhat thorang paikhalakadaba afaba thabak asi kari maramgi touba pamdribano haibasi mari leinaba singna khangpham thoi aikhoigi chawkhat thorangi thadarakadaba senpham sing masak khangdaba miyancha singda pithokpadi chumloi maramaduna lamdam asida census tawringai mitop hana khandokpa census tawdringai mitop hana khandokpa amadi NRC natraga masiga manaba chatna kanglon ama chatnaraba matungda state asida census tawbinaba haijabani masida lengak asina yaningdriba karigino mitop mirancha singna aikhoigi phangpham thokpa sakthung sing Sinaba pamlibra natraga mitop sing lamdam asida khunda leita handuna India gi citizen ama oiduna mausadagi khunda leita duna leiraklaba yelho phurup singda lan taraktuna miyam awaba phibam amada hingba adu pamlibra loinana manipurda haukiba chahi 2023 gi May gi ahumdagi hauduna ngasi phawba chatharagliba irang asigi mamangda pangthokhiba mikok thibagi thabakta niyom lana mikok thikibana oihalakpa maram amani loinana asigumba kaya asi thoktanaba aikoi punamakna mitop khandoktuna mikok thibagi thabak chathaba yaroi haina thengnaminaba mathautai amadi lamdam asigi tungi mirol khannaba hotnabada mitop khandoktringai mamangda mikok thigani haina thaurangliba asi miyamna karamna thengnagani haibagi mifam ama tha asigi kuntarukta kwa kaithal makha community hall da lamdam asigi miyamgi oiba mifam ama pangthoknabasu sem saba loire mifam aduda miyamna lorakpa warep aduna manipurda pangthoknaba sem sariba census ki mayokta thengnagani hainasu makna makha tana phongdokhi